अहानबदा मरुएबा पाउ थमजरी मणिपुर लेंगाकना लंदम असिगी करी करी तौखिबगे हाइबा मियामदा खंगहनबा अमसुंग मिखलगी मतंगदा पाक सन्ना खंगहनबगी पांदमदा पब्लिसिटी बैन सेंग असे चीफ मिनिस्टर एन बिरेना लमथाखरे लमदम असिदगी बीजेपी पार्टी मरु फुकना मुथननबा लाकदोरिबा लोकसभा मिखल असिदा पॉलिटिकल पार्टी मरीना कांग्रेस पार्टी दा ngaklau पीरगनी हाइना CLP लीडर ओक्रम इबोबीना हाइक्रे थिंगदबा मियोइसिंगना ड्रग ललोनबगी थबक याउसिलकबा असिना लमदम असिदा नियम कायना पुसलकलिबा निसागी पोलमसिंग असि थिंगनबा होनबदा अवाबा अमा ओइरे अमदी मंजूर मिहात का मरी लेना सेमखिबा जॉइंट एक्शन कमिटी ना हयेंग अयु पुंग 3 तगी पुंग 95 गी मणिपुर पुंबदा टोटल शट डाउन कौख्रे खुरुमजरी टाइम्स ऑफ मणिपुर न्यूज मियंग ताबिरिबा पुनमकपु अरुण ब्लाना तराम नोक्सरी ngasi मरोइबा पाउसिंग मियामदा संदोकना पिजरी मणिपुर सरकार ना स्टेट असिगी करी करी तौखिबगे हाइबा मियामदा खंगहनबा यावना मिखलगी मतंगदा पाक सना खंगहनबा पब्लिसिटी वैन सेंग असि चीफ मिनिस्टर एन बिरेना लमथाखरे कैसामपाता लेबा बीजेपी ऑफिस ममांगदगी लमथाखिबा अदुदा मणिपुर की इलेक्शन इंचार्ज नलिन कोहली MLA एल सुसिंद्रो पार्टी की लुचिंगबा कयासु सरुग्याखी इंफॉल मनुंगदा चटकदबा पब्लिसिटी वैन सेंग अदुना भारत की प्राइम मिनिस्टर नरेंद्र मोदी ना भारत की ओइना पाइखटपा साउखत थौरांग कया अमदी स्टेट असिगी ओइना पाइखटपा मियामगी याइफा थौरांग कया मफम मफम दा चतुना मियाम दा उहनगनी गारी सिंह अदु लमथाबगा मरी लेना चीफ मिनिस्टर एन बिरेना मखा तारदुना लाकदोरिबा मिखल असिदा भारत की ओइना प्राइम मिनिस्टर नरेंद्र मोदी ना करी करी तौखिबगे हाइबदु मियाम दा सेंगना खंगहनबा अमदी स्टेट असिगिसु तेलबा मतम असिदा स्टेट असिगी मियाम गिदमक पाइखटपा साउखत थौरांग कया मियाम दा खंगहननबा होनबनी हाइखि नेशनल हेड ऑफिस तगी लाइबा पांथोकदरिबा तारीख 18 अमरी 19 पांथोकदरिबा लोकसभा इलेक्शन की आउटर इनर सिगी अखोगी जगह जगह चलकान अखोना ममांगी सही अनी सरकार तौजखिबा लोनना नरेंद्र मोदी जी की मागे लीडरशिप मखाद लास्ट 5 years भारत तौखिबा मयाम अदुबु निंगसिंगबगा मणिपुर की लेरिबा काचन कोयादा लेरिबा सिंगमली तमदा लेरिबा प्रजा सिंगदा अखोगिना बहुत की बिख्या निजबा मयाम की कोऑपरेशन मयाम की सपोर्ट अदुगा अखोइना तौजखिबा मयाम दो हाईलाइट तौबा अदुगी वीडियो भान मंगा खा अखोइ लॉन्च तौबनी अद मणिपुर की मयाम दा अखोइना नहान गई उबिरमदबा खंबिरमदबा यावरगसु मसिगी चटलिबा भान की अखोइगी वीडियो की फिल्म्स न सिंगा पुरगा चलबे येंगबिरेरगा अखोइना कयाम यामना वाना और लेमिनरिबा सिंगटम की मरक्ता नुक्सिनबा पोरकननबा सिंगटम थोंगमानना साखनबा अवा अना तारबा सोलना तारबा प्रजा सिंगे अखोइना तौजगी बखरा सि मयामदा नैनबिनबा हाइदना दमायना अखोइगी उहन जनबा आइना अखोइना लॉन्च तौजबनी दमायम पुनमगी सपोर्ट कोऑपरेशन लमदम असिदगी बीजेपी पार्टी मरुफुंगना मुथतनबा लाकदोरिबा 33 सुबा लोकसभा मिखल असिदा पॉलिटिकल पार्टी मरी जनता दल SMPTC DVSP अमसुंग समाजवादी पार्टी असिना कांग्रेस पार्टी दा ngaklau पीरगनी हाइना ngasi BT रोड इम्फाल दा लैबा कांग्रेस भवन दा पांगथोखिबा पाउगी मिफम अमदा हानगी CLP लीडर ओक्रम इबोबिना फोंगदोखरे महाकना मखा ताना हाई मालेमदा भारतना डेमोक्रेसी चटपा ख्वाइदगी चावबा लैवाकनी हाइजरबसु सही खरा असिदा बीजेपी पार्टी ना सथरगलिबा सुकनम शासनगी थवोंग लोनब धर्म अमदी मियोइबा अमगी निंखा तमदा सिंगनरकली हाइवदा हाइमन बथोकलोय लाकदोरिबा लोकसभा मिकल असिदा लैरिबा पॉलिटिकल पार्टी सिंग अमतो ओइना पुनसिंदुना बीजेपी पार्टी असि डेमोक्रेसी की मायोक्ता लैबा पार्टी नि हाइबादु चपचाना खंगननबा तोंगान तोंगानबा पार्टी सिंगी लुचिंगबा सिंगना वारेप नरबा मतुंगदा पांगथोकदोरिबा मिखल असिदा कांग्रेस पार्टी बु सौगटपनी हाइना वारेप नखिबनी बीजेपी लमदम असिदगी लौथोकपदा नुंसीजरबा प्रजा मियामनसु तेंगबांगबियु हाइबा वाफम क्यासु फोंगदोखि लाइगदबनी हाइबा सिगुंबा मयामनसिना भारत सि कायरपा याबगी भारत की इंटीग्रिटी कायरपा याबगी तमने अटैक तौरन कायरपा याबगी भारत की डेमोक्रेसी की वहन थोक लेतबा डिक्टेटर की शासन से सुसोई सोइना लापा याबगी ममी मुल्पसिदा कोई पुनमक सपोर्ट कांग्रेसी कैंडिडेट सपोर्ट तौना डेमोक्रेसी कन्सी सेकुलरिज्म कन्सी भारत की कॉन्स्टिट्यूशन प्रोटेक्ट तौसी हाइबा
मरुब एजेंडा खरसिद तौरगा अखोई कांग्रेस की कैंडिडेट को सपोर्ट तौलीगनी हाइदना लापीरिबा लीडर तोंगान तोंगान पॉलिटिकल पार्टी की लीडर अखोई कांग्रेस पार्टी की तरफ तगी कांग्रेस पार्टी की बिहाफ तगी तराम तरामना वेलकम तौजरी पाउमी सिंह उन्नबा अदुदा सरुक याखिबा सेक्युलर डेमोक्रेटिक फ्रंट की चेयरमैन मनोहर गोस्वामी ना हाई ngasidi बीजेपी पार्टी asi ngasigi khunai amadi tongan tongan ba kangluf singi ningkha tamba aning apamba gi mayok ta laiba party ni haiba wakhalon adu chapchana khanglakpadagi congress party bu pukning haksang ka thoktuna support tauba haiba fireb asi lawrakhibini haiba wafam su phongdokhi koi isana tangai phadaba bharat tangsi democracy concept targati अकोई कांग्रेस वोट पीबई से नत्रगति कोई अतोप उपाय लेना अकोई हाइजबनी अकोई यौजगे अकोई वोट पीजगे हाय अकोई संगे अकोई पुनमक अमत ओले चमनसी मसिगी जमुक्ता अकोई कर्म तौ कर्मगी वहीदी सोने पिरकने हबा गीतागी वहीदो अतुबतन खलग मया पुनमतन निशिबियो कोई चमन कोई मानमाना बहुतेंगा मानमाना चट्टामिना हाइबला डेमोक्रेसी थाजबा डेमोक्रेटिक क्रिटिसिज्म थाजबा अदुंबा कोई मयाम के पुनसी हैगा पांगथोखिबा पाउगी मिफम अदुदा एमपीसीसी की प्रेसिडेंट गाय खांगम याउना तोंगान तोंगान बा पॉलिटिकल पार्टी सिंगी लुसिंगबा कया अमसु सरुक याखि Joint Action Committee Against the Custodial Killing of S.M. Manjur Ahmad Police Constable gi oiba athuba mifam ama yaripokta pangthokhibaga loinana hayeng ayuk pung 6 tagi Manipur pumbada pung 95 gi total shutdown gi khongjang sangsilagani haina lauthokhibaga loinana tongan tongan ba waref kayasu laukre JSC gi convener Muhammad Salim na paumi singa unaba amada ngasi pangthokhiba JSC gi athuba mifam amana tongan tongan ba waref mari lauki waref sing adudi miharpa adu 10 Senab Singh Khudakta Phaduna Matik Saba Dandi Piu case asi CBI da sinahanba Davi Singh asi thabakta onthok trabadi makhan makha kayagi khongjang sing sangsinba khongjang adugi saruk ama oina hayeng ayuk pung 6 taba matamdagi Manipur pumbada pung 95 gi total shutdown sathaba sangsin gadori ba total shutdown asina hojek main pack ki sinduna sathariba North East Conference asigi council loi sangsin gadori ba khongjang sing asida tongan tongan balup singna mapung phana sogat piu haiki total shutdown Manipur pumbada lauthokle haina JSC के कन्वेनर अमोइना आइना मियाम पुनमक्ता थमजरी अमदी प्रेस के सिलिनाउ सिंह पुनमक्ता खंगनजरी लोइनना हाइरिबा ngasiगे एखोगे लाउथोइबा टोटल शटडाउन असिदा एखोगे नॉर्थ ईस्ट की कॉन्फ्रेंस लाइबना मरम ओरगा मेन पैक की सिलिनाउ सिंह न सथोक चसिंदा खुदोंग चाननबगी दमक्ता मखोगी दमक्ता दे एखोई रिलैक्सेशन तौबा हाइना एखोई वारेप लौरे हौजिक पाउगी मरथन अटेन ब्रेक अमतंग लौजरी Advanced Coaching Institute Nagamapal Lamabam Laikai near Rims Road opposite Koirenge Auto Parking. Science stream the Council of Higher Secondary Education Manipur Loba class 12 की परीक्षा द 3rd position Yumnam Devjit 9th position Akoijam Badal Singh 9th position Konika Nomaitem 10th position Asem Koronganba 10th position Laistam Imoba Maitai 15th position Haubam Arvind Singh Amadi 17th position the Sagolsem Biki Singh ne Arts stream the Aniswa position Takraba Takhil Sangbam Sunaya Devi 3rd position Yangkhom Gunchenba 4th position Texum James Singh 5th position Moirangthem Loya Ngamba 7th position SS Obed Kharam 8th position Takhilamam Ores Maitai separated boys and girls hostel. Well, this is true. No matter where we're at and how busy we were, we may not get the time to spend a whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Hello, good morning sir. Welcome to Lamjingba Motors. How may I help you? Lamjingba Motor na miyam da kana ba piri ba singse kari kari no. Khudong chaba kaya ma pizari. Aikoina phanganjari ba product sing di trucks, tippers, haulage, bus, amasung chainset ni. Documents ichang changdana adomi sale amadi matam manghandana loan gi khudong chaba pizari.
HDFC Bank, Lamjingba Finance, amadi Shriram Finance kasu khutsamnana jangsinminari. Matik charba khutsu khulai amadi crane yauraba. Aikhoigi sport servicing van adongi damakta matham pumbada leijari. Bus sing yonbada natana school, college, universities, office ki dama contract basis da lobi bagi khudong chabasu thamjari. Amadi genuine lay park singsu phangbigani. Adongi mai pakpana aikhoigi mai pakpana. Bek batungda mayam bamukhana taram noksari lakadori ba tara tare suba lok sabha mikal asina bharat amadi manipur gi marai bag lep kadori bani bharat na ningkha tambagi khongjang da BJP party gi karigumba mateng amata yaukide habsi itihas na sakini haina CLP gi leader oriba hanagi chief minister Okram Ibobi Singna fongdokre wafam asing asi Surasanpur district ki lamka da leiba YPA hall da lakadori ba outer manipur parliamentary constituency da congress ki miref oina song thoragli ba ke James ki mikal ga mari leinana pangthoki district level campaign meeting ki thoramda fongdokhibani Okram Ibobina makhatana hai ngasidi BJP party na laingak parakpadagi democracy gi wahan thok lehelaktaba praja amadi pressman singna wangang bagi ningkha tambada singna batanatana saukhat khongthang mari leinaba scheme kaya pigani haina lepalaitana tat kaya tauri Surasanpur district asida paliba BJP laingak na ngasi fawba kari kari saukhat khongthang tawkhiba laikhrabage haibasi hangbai hayaba wahangni lakadoriba taratare suba lok sabha mifam asida congress party na laingak hek paiba tarabadi पंखई मखादा लैबा मियोय सिंगदा था अमदा लुपा लिसिंग तरुक तरुक था खुदिंगी फंगलगनी हाइबा वाफम सिंग फोंगदोखी 30% गवर्नमेंट माना लोन लौबा इंस्टीट्यूशन अदुदगी सब्सिडी पीने हरमसे बीजेपी ने विड्रॉ तौरे सीरा माना लुक इस हरमदगी एक्ट इस हरिबसे मसीराबा बीजेपी ना येंगिबा अवांग नोको भारत येंगिबा मियेंगसे सिन खतनेबा मोइना येंगिबा मयाम पुनमक्सिंगसे campaign meeting aduda sarugya khiba MPCC ge president gaikhangamna paliba BJP lengak asi mamai thangdadi scheme sing fongdok lurga upai laitradana praja sing waro biganu upai laitre go to home haina nambo puruga sakhiba gi fibamda lairabani BJP party bu mayok naduna bharat kalhoba ngamba party di congress party khaktani haiba praja miyam nasu punna bhab taminaba yamna tangai fade haike MP nation level MP state level adugumba thoram kaya tokna pa maramaduna goy siksin gadabni anaki mission isla siksin hawdrabdi tungi manipu tung india se aipus kali thokdage se pakhat ngai adugumba aduni kiseri outer gi mirep oina saru gyagadoriba INC gi miref ke James na hai ahing amada GST sana handuna prajamiam awabagi norokta tahanba CAB sana hanaba honari haiba ngasidi prajana khangnaraba wafamni karigumba lamdam asida congress party na lainga khek parakpa tarabadi lamdam asi praja singna nungnang liba punama koklagani haiba wafam kayam su fongdokhi GST purapatigi aikogi factory furniture ki workshop केवल इंडिया का लेकिन मैं आपसे क्लोज डाउन तो है पब्लिक दबाने करी है एवरी ईयर 2 crore यूथ सिंगल जॉब बिगिनिंग है दबाने प्रॉमिस तो है मतलब प्रॉमिस तो रहता है प्रजा में हमने थाजा ना वो भी है अदु वो पाए मतलब ना थप्पा पीवो मुहूदा लो इधर थप्पा मांग है एग्जांपल ना दिल्ली का लेवा दिल्ली के सड़क की लेवा फैक्ट्री लेवा में आओ वर्कशॉप लेवा में आओ एग्जांपल दैट कोई वुडन फर्नीचर है सोफा हजलली 18% GST वुड अगर वुड का तो ऑलरेडी 12% मफुदु तोंद्रे में काना Manipur Legislative Assembly gi hana Deputy Speaker oiramba Lairen Lakom Lala yauna Congress ki mioi chamago humphugataret party asigi dagi toklaga BJP party da yaukre ngasi nauna BJP da yauraklaba singbu harau tayam okpugi thoram ama yumnam khunouda matam kharagi oina hangba khundrakom BJP mandal gi office ta pangthokre thoram adu da saru gyakiba isam gi hana gi president and Rajendrona ngasi gi laingak asina khundrakom kendra yauna mafam kaya da saukhat thorang kaya paikhalakpadagi BJP da jaba thamduna party asida mioi kaya lepalaitana yaurakli haiki nakal amaromda BJP khundrakom mandal gi OVC morcha gi president S Ivo cha yauna
मंडल असigi मियोई निपानसु ngasi NEIDP da yaurakre makoi nipana NEIDP da yaurakpada party ki state president Dr. NG Bijoyna haraute amna okre Tangkak ani thokna pangthokadoriba Lok Sabha mikhal gi mangoinana BJP gi vote khomnabagi damak party asigi national president Amit Shah tha asigi mangada Imphal da lakpaga loinana outer gi saruk oiriba Thoubal district ta pangthokpa miyam gi mifamda Amit Shah wangangadori Thoubal district ki Wangjing Kodong Pokpi Sport Complex ta mifam pangthokpham oinanabagi damak ngasi kendra adugi MLA su oiriba Paunam Brozen na luchingba mihut kangbu amana chatuna yengsinkhre Khongchat aduda party ki national spokesperson oibetana tana election insert Manipur su oiriba Nadil S Kohli na amadi atai party ki lusing singsu sarugyaki loinana ngasidagi hauna mafam adu semjin sajin bagi thabak su chathaba hokre Bharatiya Janata Party BJP Jiriwam Mandal na sinduna lakadoriba taratare suba Lok Sabha mikhalda outer da BJP gi mire foina thadokhiba ISS Benjamin Mate gi mikhal ga mari leinana miyam gi oiba mifam ama ngasinung thil Jiriwam ima kaithelda pangthokre thauram aduda chief guest oina sarugya khiba president BJP Manipur Pradesh ke Babanand Singh na pangthokadoriba election asi yamna maru oiraba election ni masi miyamna yamna laina khandokpiganu maram aduna yamna munna khanduna vote asi thadabiu हाइखी नरेंद्र मोदी ना लुचिंगबा सरकार असिना सही मंगा असिदा अहोंग कया पुरकलिबा असि मियाम नसु हेना खंगलबनी मरम अदुना नरेंद्र मोदी की सरकार असि अमुक हेना फब सरकार अमा ओइनबगी दमक पार्टी असिगी मिरे बेंजामिन दा वोट पिबिदुना महाकु वोट काननबा मियाम नसु मतेंग पांगबिउ हाइखी मिरे पानी अगन बुतुक से रमदी एमपीओ आइगी नो बेंजामिन आइगे लोनेना वाइस प्रेसिडेंट ने तपनी माके कुई न बात करता पार्टी ने योर अदुला मानसिक करन मियो इन हाइबे आइगे मागा लोइना मिरे पोरिबा ISS Benjamin Matena haukiba mamangi matamda Congress na ahal oiraba sing khaktana MP ohelambana saukhat maikei da yangna sangsin ba ngamlamde maram aduna miyam na naha oiriba ihaku nungsibiduna vote pibiu miyam gi damak tawwe aba saukhat thaurang sing mapung phana pangthok jagani haina haiki jinna mamanga ena hajribadi tingapal amasung jiri gi damak na center ki merit sida miyam na mai pa khandadi ena central su special package Jiri amasung kinapa chawdak naga aina hot rakani haibasi asi matan thamlaga mayamna nungsibiduna Matam khara sarkar paidabada Congress party asi tawpham khangdedana ngauchatnare haina BJP Manipur Pradesh ki VP su oiriba media sub committee ki convener Jotin Wakhom na phongdokre wafam asing asi kaisam patalaiba BJP Manipur Pradesh ki office ta pangthokpa paugi mifam amada phongdokebani paugi mifam aduda media sub committee ki member L Basanta SS Dayananda amadi Jivan Yumnam su sarugyaki convener Jotin Wakhom na makhata na haikibada miwe kuntra mangana saba election campaign committee ama semle Committee asigi chairman Chief Minister N Biren, co-chairman na Minister TS Biswajit, vice chairman na BJP Manipur Pradesh ki president ke Babanandana oiba loina na ataina member oina khalle amaromda Jotin Wakhom na convener oiba media sub committee amasu miwai tarana saba semle amaromda Congress ki MP anina makhoina MP oiringai matamda MP gi fund adu kari kari da sizina khibage haibagi matangda white paper ama putho haibadu puthokpa ngamdre masina miyam gi senpam adu lana sizinare haiba takpani BJP party ki di Congress party na hek puthokpada BJP party ki su puthokna ba sem sari matam khara sarkar paidabada angau baka pangkhak oire haikhi honorable MP indara mandi autarna sahi taragi white paper ma puthok piu hana khoina haijaba se appeal se masi bhauda Congress party na khumbi de akhoi gi di Congress party na hot paper puthok pi regadi akhoi gi su telaba matam sahi amma khare han bagi sahi ani phawata bagi if necessary akhoi Bharatiya Janata Party ki su akhoi white paper to puthok chana bagi tharong tawgani campaign committee ki mi humphum doina saba committee humda fumutrena saba committee mayam da phongdok saba media committee ki mi mapan amadi amma hapchalaga mi tarana saba committee do phongdok po iro rena sahi koina sason torba Congress party ki leader singna सरकार पायक तबदगी गावरक्तना चोरोन मैम लोलकपसे यामना लाइबक थीबनी हेना थमजरगा स्वाइदा सुमगा सिगदी लोसिन MGNREGS की मखादा नुमित चामनी थबक पीगदबदु नुमित कुनमाथोइनी खक पीरे BJP गवर्नमेंट असना MGNREGS की फंदगी लुपा करोड़ लिसिंग अमरोम प्राइम मिनिस्टर नरेंद्र मोदी न कक्थत हाइना MPCC की जनरल सेक्रेटरी शु ओरिबा स्पोक्सपर्सन M पृथ्वी राजना फोंगदोक्रे वफम असिंग असि कांग्रेस भवन दा पांगथोकपा पाउगी मिफम अमदा फोंगदोकिबनी पाउगी मिफम अदुदा जनरल सेक्रेटरी एडमिनिस्ट्रेशन हरीश्वर गोस्वामी अमदी पार्टी की लुचिंग बकयासु सरुग्याकी स्पोक्सपर्सन पृथ्वी राजना मखाता न हाइखिब
ꯄꯤꯕꯗ rural area da laiba miosing senthok lambi lainanaba amadi thabak pinanaba pandamda UPS sarkarna flagship program oina 2005 ta hodokhiba National Rural Employment Guarantee Act NREGA haujingna MG NREGA gi asi BJP sarkar lakwadagi mawong maril ama tadana leire Prime Minister Modi gi last budget ta MG NREGA gi apunba senfam dagi lupa crore listing ama kakthaki masina bharat ki praja crore kaya gi hingnanabagi lambi da achoba saitheng ama piri Congress ki matamda taurambani haibagi matagong BJP sarkarna kakthaba scheme asi ningthina pangthoknaba honaba kaya da ngasi numit chamani thabak pigadaba adu sumnatagi numit kunmathoi ni khak piri masi Congress party na haksina lawi amadi condemn tawi amaromda Congress ki matamda lairamba planning commission adu muthatuna niti ayok na mahu sinkiba asina state singi saukhat thorangda achobo khudong chadaba ama mayok nare UPA gi matamda paikhalama scheme kaya maming onthoktuna makoina tawba saduna laire masida natana numit yankhai ni thabak suramba miyoising building and other construction worker ek ki makhada kanaba phangadaba sing adu phanghandre rural area da kanaba pigadaba scheme asi sahi amagi oina numit kunmathoi ni khak thabak piriba si BJP sarkar asi miyamna choba parama tambibagi matam oire haikhi job guarantee taw haibada suplagi numit kunmathoi ni da financial year je sanba chaija loisan khre adu mathang chahi cham mana tawri haibasi ki matang da khoina Congress party na kanna ninda tawi adu masi khoi अखोई की स्टेट लेरिबा BJP लेंगा कसिना याम कन्ना स्लोगन तवी मधुदी करी है ना गो टू विलेज खुंगंग चटसी खुंगंग चटलु है सिगी आउटकम से ngasi की मोई की परीक्षा से ngasi चाही नि मनुक परीक्षा है दोए मोई परीक्षा से याम साथी न फेल होरे दे हैव फेल मिजरेबली numit chamani thabak piu have the supna ki kunma thoini phangba hai base khoi gi parikha da re chumne compartment lakpa ga natre se yam sathi na fail hore lokhaninga yaudana ana go to village ke aseng ba kaino oira ga di moi numit se masing yam halam ga dabni chumna gi akhoi gi advertise tawbada slogan lawbada nataba adu aseng reality of the fact of the matter ding asi gi BJP sarkar lenga ga se pura completely fail hore base na thamjaninge Lupa lakh humfuni pan gi bill ine na ba chief minister N Biren gi imung manung gi miyoi amana lupa lakh tarani thoiga lesing maudra laukhraga tumina lesing kre lupa lesing amana lauru bagi suspend tawraga corruption tawde hairiba BJP sarkar asina chief minister gi imung manung na corruption tawre haina MPCC gi spokesperson su oriba MLA KS Joy Kisana phongdokre wafam asing asi BT rota laiba Congress band da pangthokpa pawgi mifam amada phongdokibani pawgi mifam adu da MPCC gi general secretary administration Harishwar Goswami party gi lusing bakayasu sarugya ki Joy Kisana makhata na haikibida BJP sarkar lakpadegi corruption gi sang wangle habisi miyam na khangnaraba wafam amani chief minister gi thongjin oiriba secretary ta paisa lokthok pikre haiba complaint ama lakle Chursanpur dagi James Gangte kauba nupa amana khuga multipurpose project ki thabak subanga mari leinaba amagi senfam lupa lakh humphugani pan gi bill inanabagi haiduna chief minister gi imung manungi miyoi amana machit oina lupa lakh tarani thoiga lising maudra lokre hairi paisa lokhibasi yamna kuire wafam asi matangda chief minister secretary ta wakal lakle karigumba miyoi asina wakal ali ba wafam asi aranba oiradana chief minister gi mingchathin na ba sinbo oiram labadi karigi miyoi adugi mathakta karigi action lokhatribano miyoi asina mahak unana ba lakpadai unare wari sanare chief minister gi thongjinda yamlaba senpham ama lokthokre haina charge tawrak labada chief minister na karigi tumina lairibano hiram asida chief minister na sengdokpham thoi asigum laba si kok nana ba chief minister da wakal lagadi achumba phangani haina khalaga wakal ubada karimata tawrak tabadagi Congress party da laklaga kholau lawbinaba lakhibani chief minister na asengba se khangdoklaga lana lawram labadi chenaba miyoising adu action lokhat piu karigumba nupa asina lam labadi nupa adu faraga action lokhat piu sarkar asi kuiroi daba sarkar ni amaromda miyam gi paisa manghanba amadi lana sizinabagi achoba khudam amabu chief minister Biren gi luwang sambom da laiba yum amadi security gi laifam da electrification da lupa lakh kuntra kaithoki amadi speaker Y Khemchan gi yum semjinaba haiduna lupa lakh 35 amasu kaithoki miyam gi senfam na sigumlaba ase sembा yabra masi miyam gi senfam matpani adu oragadi miyam gi sasan kadai da lairibage sarkar asina hiram asida miyeng sengna sengdokpiu masida natana aranba fake guarantee sadana bill loram laba fawbada action lokhate Congress party gi matamda di aranba toramba sing case lokhatki adubu BJP sarkar asina di tumina laisali asigumlaba corruption tawde haraga corruption na chief minister gi thongjanda tawriba sarkar asi miyam na chobo para ama tambiba matam oire haiki लान लौरुब लेरमगदी मदुगुंबदु चेनरिबा मियोसिंदु कमाइन तौबनो थिदोगा मदु चपचाबा माकी मराल सिंगदु चीफ मिनिस्टर ना मदु एक्शन लोकर कनि खल्ली करिगुंबा लालमदना हारिबो नुपासिना लेंगाक सिबु अमदि इमु मनुबु चेंथरबा ओइरगना
कंप्लेन तौर नुपासी मथक्ता एक्शन लौखटफम थोई हाइबसे मणिपुर कांग्रेस कमिटी ना थंबा अखोगी वाफमनी चीफ मिनिस्टर की लुवांग संगमुंगी लेबे युमदा चीफ मिनिस्टर की युम अमसुंग सिक्योरिटी की इलेक्ट्रिफिकेशन की दमकता 30 लाख कायथोसी नगी युमदा लेबा युम की दबु रेसिडेंशियल मसा की प्राइवेट युम दबु गवर्नमेंट फंड सी न याब्राबा अरु तारी पब्लिक प्रॉपर्टी से पब्लिक की अकोई गवर्नमेंट फंड से पब्लिक मनी ने बा पब्लिक मनी से फोंग नमतपगुम नत्राबा लाखली बतारा तरे सुबह लोकसभा मिखल गमरी लेना मिरेफ ओइरब सिंह अमदी पॉलिटिकल पार्टी सिंगना मिखल की कैंपेन तौननबा लाउड स्पीकर सिजनबा गाड़ी सिजनबा रैली चटपा स्ट्रीट कॉर्नर मीटिंग तौबा नत्रगना पब्लिक ग्राउंड सिजनदुना मिफम पांगथोके हायरबदी मरी लेनबा रिटर्निंग ऑफिसर दगी अयाबा लौगदबनी हायना इनर मणिपुर पार्लियामेंट्री कॉन्स्टिट्यूएंसी की रिटर्निंग ऑफिसर एन प्रवीण थादरक चेरोल अमना खंगहलकली बीजेपी नौना चंगलक्लबा मोइरांगकंपु ग्राम पंचायत की प्रधान लौरेंबम रामेश्वर अमदी ग्राम पंचायत असगी वार्ड मेंबर निपान तारामना ओकपुगी थोरम अमांगसी बीजेपी खुराई मंडल नसिंदुना खुराईदा लेबा एमएलए एल सुसिंद्रो गी संगाइदा पांगथोखरे थोरम अदुदा एमएलए एल सुसिंद्रो ना मिखल थेंगनबा थोरगलेबा मिरेफ सिंह असि लनाईगी काननबा नत्ते मियामगिनी मोइरांगकंपु ग्राम पंचायत की मनुंग चन्ना लेबा मियामना पाखत हनिंगबा थबक थोरम सिंह अंगंबा थाकता पाखतकनी हाइखी खुराई ब्लॉक कांग्रेस कमिटी बीजेपी दा यावरे हाइना पाउसे अमदा फोंखिबा वाफम अदु अरानबनी बीजेपी दा यावखिबा लेते हाइना कमिटी की प्रेसिडेंट के सना जावबना ngasi मणिपुर प्रेस क्लब ता पांगथोखिबा पाउगी मिफम अमदा सेंगदोखरे पाउदा पल्लीबा जनरल सेक्रेटरी अमदी पब्लिसिटी सेक्रेटरी अदुदी इंगसोक लिसिंग अनिगा तरागा तरेत की एआईसीसी मिखलदा खनबा यावखिद्रबा मियोय ngakni हाइखी बीजेपी की मापांगन सोंथबा लेते हाइना कहीं हेडिंग अखोन पारब सम मधुकी सेकेंड पैराग्राफ अखोई खुराई ब्लॉक कांग्रेस कमिटी यौना बीजेपी यौरेना मधु अनुमा यौरे अतोप खरा अखोई खुंद्राकों की प्रेसिडेंट अदगी कहोगीना अरे खुराई ब्लॉक की हजिक फाउद कनागुम बीजेपी हजिक कहोसीद बीजेपी यौब लेट्री है सेंटोजनी वानी हजिक खुराई ब्लॉक की लेरिबा कांगुसिंगसी दा अखोई 2017 दा खलमिबा कांगुसिंगसिदगी हजिक ब्लॉक की लेरमिबा ऑफिस बेरार और मेंबरसिंग अमसुंग यूनिट मेंबरसिंग लेरिबसिदगी अखोई दा हजिक तोखी है लौबसे अखोई मसी अखोई ऑनरेबल पीसीसी मेंबर डॉक्टर बिजोयना NEIDP दा यावगी असम अरुणाचल प्रदेश मणिपुर मेघालय मिजोराम नागालैंड अमदी त्रिपुरा दा बेस तौबा CSO सिंह खुसमनदुना नॉर्थ ईस्ट पीपल कन्वेंशन 2019 ngasi सिटी कन्वेंशन सेंटर दा चथखरे कन्वेनर ऑफ द ऑर्गेनाइजिंग कमिटी वाई दिलीप कुमार ना अवांग नोंगपोक भारत लेरिबा तोंगान तोंगान बा CSO सिंह ना अमत ओइना पुनसिंदुना अवांग नोंगपोक स्टेट सिंह दा मियाम ना थेंगनुरिबा इशू सिंह थेंगनमिनसी हाइबगा लोइना वाफम कयामसु फोंगदोखी Amendment Bill 2016. Instead of considering for the protection of our own indigenous communities, the government of India has tabled one bill on the last 19 July 2016. So far we all have this knowledge, enough knowledge, and we have practically fighting against this bill. The bill was passed by the Lok Sabha on the last 8 January 2019. Mainly the people of the Northeast have fought against the CAB 2016 as it has directly triggered to the indigenous communities of the Northeast states in its existence and the till politician Amadi the ADC member Pauba Aingi Wangmada drug Lalonduna Senda Lambi on Torakana Lamdam Asida Niam Kaina Pusalakliba Maya Kaba Nisa Singtina Bahonabada Awaba Ore Wafamasi illegal use of drug sellings with drug uses by Sindrel and future of Manipur Haibatimda Progressive Recovery Community Friends Infal Amadi Kiermi More Anina Kusam Nadunangasi Lamyan Basanglenda Pangtokiba Miamgi Oiba Convention the Sarugyakiba Progressive Recovery Community Friends Infal Advisor Famila Tuitangna Haikibani Mahakna Makata हौजिक लमदम असिदा थेंगनरिबा ड्रग की इशू असी यामना सीरियस ओइरे मरम अदुना सिविल सोसाइटी ऑर्गेनाइजेशन सर्च सिंगी लुसिंग बसिंग यावना मियामना पुनसिंदुना फिरेप अमा लौबा मथौ तारे हाइकी सप्लाई दी हंगते गवर्नमेंट ऑफिसर यावरी
Some Naibakan the paper clipping Shulayi, Gormengi, politician Yawi, police Yawi, Emily Yawi. Recently ADC member ama arrest tore ko aduku mayam Gormen nasu asigi tabaksi moi yaura tingbagi muhutta kanana tingbidoi no hojikti laibaki leader mayam nasu sidi changsil business the trade smuggling or aduna asisi tingba why adubu leptana koi voice thokpa movement tawadi koi lepadi yadi Thauram aduga mari lainana why no to WY haina mingthonba poster ama release tawbaga loinana session ani thokna khaidoktuna hiram kaya da khananaina baga loinana akhang ahi kyana uwangangki ngasigi mifom aduna laingakta drug policy semna ba amadi review tawbina ba demand tawba serol amasu pishinki ngasi numinung ba pung taranithoi taba matamda more police ki ASP KS Robinson amadi taranithoi suba Assam Rifle gi apunba combined team amana more lambi gi khudeng thabi check post manaktagi more rom dagi Imphal tamna lakpa silver machugi Maruti Alto car registration number MN02G3132 sek tawgi thabak sa thabada mioi ama brown sugar packet humra romga kona na fare farba mioi adugi maming haupu haukip chahi kuntra go humdoi Apokpa Khelet Haukip Kawi Moregi Faicham Bank Dagini Faraba brown sugar adu punna 0.936 kg oigani aduga malem gi kaithel da chaurakna lupa crore amaga lakh marifuga taret lising kun gi value oigani faraba miu edu volam sing aduga konana more police ta sinakre More the Lady Bani Fum the Suba Assam Rifles Battalion Amadi National Skill Development Corporation Anina Sinduna Ngasi More the Lady Ba Integrated Check Post ICP the Skill Development Drive Haiba Thoram Ama Pangtokre Ngasi Thoram Aduda More Battalion 43 Assam Rifles ki Commandant Sumit Sood Major R.K. Sharma Amadi Humanism Foundation ki Managing Trustee W. Rocky Sansu KB Philanthropy Manoranjan Singh Amadi NSDC ki Notice Analyzed M. Zimik yauna skill development gi matangda wafam kayam su fongdokhi thoram aduda more de leiriba tongan ba furup kaya gi naha oiriba nupa nupi punna mioi chamuri romna sarugyakhi amaromda skill development asigi matangda Humanism Foundation Managing Trustee W Rocky na Myanmar border maya da leiriba naha oiriba youth singda skill development asigi matangda free the training kaya ama pi bedanatna training asida yauriba youth singna India amadi Manipur da lemna thabak phanghanduna kanaba kaya amasu phanghangeni haina fongdokhi training coursing pina nabagi damak ngasi 43 AR gi akoi gi ICP gi game asida koi gi kai khumnabai matik charaba akoi gi 43 AR gi commandant akoi gi captain Sumit Hudna sinbi duna mafam asida akoi mi chamri mungpunduna leiri mari mi chamri mungpuli basing sida akoi na laiba ai na represent tawjariba Humanism Foundations atopa KB Philanthropy JCR na chingba laiba mayam singa sina akoi akoi na ngamjaba akoi akoi na haijaba akoi akoi na karamba hiram da specialized oibano Lagliba April gi taramathoi da pangthokadoriba taratare suba Lok Sabha election da duty tagadaba Jiriwam gi personnel sing amadi presiding officer sing oiba special training program ama ngasi district election officer Jiriwam na sinduna DC office complex ta conference hall gi group ani thokna khaidoktuna pangthokre ayuk pung taramakhai dagina nungthil pung ama makhai fawba serial number 1 dagi 25 fawba presiding officer sing gi oiba training pangthokloba matung presiding officer serial number 26 dagi 48 fawba nungthil da pangthokki training management git maramda ngasigi training asida sarugyakiba polling personnel singda takpi tambiki loinana slide shot utuna hena mamutana khangnana ba training piki training asida Robert Singh Khetrimayum IAS district election officer DC Jiribamsu sarugyaki Thoubal district ki Hairok police station ki manung channa laiba Salungfam Aided High School bu haukiba March ki tang kun gataret amasung kuni pan gi lona ba hingda masak khangdaba singna mai thadok lambagi thawong adubu yaning daba fongdoktuna amadi mara laiba sing thidoktuna athubada phagat lohaina Salungfam da laiba tongan ba school singe mahiro sing amadi laikai miyamna wakan mifam sathakre wakan mifam aduda Salungfam High School KK Brilliant School amasung Resource Creative Institute Salungfam gi mahiro sing amasung laikai miyamna sarugyaki
Salungphom High School ki campus ta pangthokiba ngasigi wakat mifam aduda Manipur lenga ki education minister su oriba Kendra gi MLA Thoksam Radheshyam su laktuna yengsilakhi Minister Radheshyam na paumi singna hangkibada afaba mahiroi puthoktaba yade haibagi pandamda oza singna honoriba school asibu mai thadok lamba haibasi yamna laibak thiba thodokni masida January ba mioi sing adu athubada fanana ba kanna honori matungda asigumba thabak sing asi tawdana ba thabak lokhatkani school asigi governing body amaga tanaraga angang singbu mahai tamba leftana ba school asigi nakal da lairiba sang asida extension tawduna makha tana class launana ba oza singa ta nare athubada class hauragani mai chakraba jaga sijasu anoba ama chanana ba kari toba yabage habadu tanaraga athubada school gi building saragani haike moi soningai oi aduga yamna laruthiba thudoma naina kanji masida chenaba siguma phataba thabak chatharameba mai tharameba dugumba misak singdo yam thuna phanaba koina police so mayam su pau bibi ra ina su kan hona jari pressure piri adu phanaba adu matungna siguma tawdana ba koi kana labakani marak seisa awe khumanga tanaraga asuga koi governing body ga tanaraga angang sing school like tamisi le tanaba koi somna kan leiba sang seisa extension tawro kholaga saraga adu koi class tanaba koi rasinga tanare sathaba yam thuna horani aduga Thogdok aduga mari leinena semkiba joint action committee na sinduna pangthokiba wakat mifam aduda saruk yakibi nupi amana phongdorokpada athuba matamda mai thabada chenaba mioi sing puthokpiu natrabadi prajamiyam na akan makhongjang sing sangsilagani hauzik class 8 9 amasung 10 gi mahiroi sing lairik tamba phangdana lairi miyam na su mateng pangbiu athubada school sabiduna mahiroi sing lairik tamhanbiu haike ngasi ayuk angan bada uripok masinda laiba ATM booth ama masak khangdaba singna fakairaga ayawba sel sing huran kre ngasi ayuk ATM adubu senoriba miyoina yengsilubada ATM booth adudagi sel hafam adu fakaiduna lairamba thengnarakibani hairi Tripura gi Agartala da Chayul gi Fongba Pause Marup na Sinduna Pause asigi sahi yangkhai surakpagi sana fudongba Golden Jubilee gi thoram ga mari lainana lairik haiba thiba gi thoram ama mamang thagi kunthra mathoi da Agartala da laiba Radhamada ta pangthokre hairi sanabida yumpham oiba Mahabharat ki puthi part haiba parba aduda pangthokiba lairik haiba thiba gi kumhai adugi committee gi chairman RK Tarunjit Singhana phongdorakibada lairik thiba haiba haibasi Manipur khunai gi sagon aduna laklaba nat amani lining laison gi khunai gi thoram khudingda tatna thanaba yadraba khunai gi sagon noriba nat asi ngasidi mangtharakle khunai asi da haurakliba angang amasung naha oiriba mirol singna nat asibu masak khangdre ipa ipu haktaktagi maitai khunai da chanarakliba ariba nat lairik haiba thiba haiba asibu nongma nongmagi mangtharakliba saktam asi kananabagi pandamda maru pausiena mag masagi chahi yangkhaida khongdarakpa sana fudongba chahiga mari leinana kumhai asi sinbani haiki kumhai aduda to Tripura gi tongan ba maitaina khundaba kul singdagi lairik haiba thiba oja tarana saruk yakiba festival aduda festival committee gi chairman RK Tarunjit Singha convener Wangkhem Biramangol Singh Maru Pause gi editor RK Kalyanjit Singha na athoiba mithunglen sing oina saruk yaduna lairik haiba thiba yaukiba oja tarada certificate piduna ikai khumnaba utki Paugi Marathana Tianba break amatanga luxury. Singba Nidhi Limited ki members singda akaknaba matam kharakaki oina khudongchaba sing pizari. Khudongchaba sing adudi saving account hangbada chada lupa taruki interest pizagani, fixed deposit amadi recurring deposit ki oina chada lupa taragani thoi makhai interest pizagani. Daily deposit ki oina su chada lupa taragani thoi makhai interest pizagani. Karigumba members singna business loan, personal loan natraga mortgage loan laubiragadi Sada lupa taragani pandagi lupa kungi apik pasendoi haibadi reducing rate ta loan lobi bayagani akaknaba matam khara khaki oiba khudong chaba sing asi lobiranaba member singda ningsingjari masiga loina na kanagumba member oidriba singna member oibinaba ekhoigi office ta lengsin birau amadi akupa marol sing tanabiu ekhoigi address Lamjing Banidhi Limited near Nityananda Mandir Nagamapal Rims Road Imphal West mobile 9366857001 email lamjingbanidhi@gmail.com website www.lamjingbanidhilimited.com Nupa khaktabu sagai lepkani haiduna chakthuksan hingliba singse mama amana bokpani mama do nupi ne habase kormal nipa poksunati
ꯏꯄꯥꯅꯨ ꯃꯉꯥ ꯇꯧꯗꯅ ꯑꯔꯦꯝꯕꯗ ꯁꯦꯟ ꯇꯤꯡꯅꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯨꯠꯇꯅꯦ ꯂꯥꯏꯗ ꯀꯕꯨ ꯈꯨꯗꯨꯝ ꯑꯃ ꯀꯠꯂꯒ ꯂꯣꯏꯁꯤꯜꯂꯒ ꯂꯣꯏꯔꯦ ꯑꯩꯕꯨ ꯅꯪꯒꯤ ꯑꯉꯥꯡ ꯂꯧꯅꯕ ꯊꯝꯕ ꯃꯤꯔꯣ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯒꯅ ꯅꯨꯄꯤꯅꯤ ꯀꯩꯗꯧꯗꯣꯏꯅꯣ ꯈꯣꯡꯕꯥꯟꯗ꯭ꯔ ꯀꯩꯅꯣ ꯍꯨꯟꯗꯣꯛꯆꯣ ꯀꯩꯅꯣ ꯅꯪꯅ ꯅꯆꯥ ꯅꯨꯄꯥ ꯑꯃ ꯌꯥꯎꯕꯁꯤ ꯅꯠꯇꯦꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯑꯃ ꯊꯤꯔꯒꯦꯗꯅ ꯂꯦꯞꯄꯦ ꯄꯤꯕ ꯑꯃꯗꯤ ꯄꯣꯛꯇꯕ ꯌꯥꯗꯕꯅꯤ ꯇꯧꯅꯔꯤꯕ ꯃꯌꯥꯝꯁꯤ ꯈꯪꯉꯦꯗꯅ ꯌꯦꯡꯉꯨ ꯅꯪ ꯉꯁꯤꯃꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛ ꯆꯠꯀꯗꯕꯅꯤ ꯕꯣꯆꯧꯕ ꯉꯁꯤꯅꯦ ꯃꯥꯏ ꯀꯥꯗ ꯁꯣꯛ ꯂꯣꯟꯁꯜꯂꯣ ꯃꯁꯦ ꯃꯍꯤꯛ ꯂꯩꯅꯥ ꯂꯧꯅꯔꯛꯀꯅꯤ ꯃꯆꯥ ꯃꯁꯨꯒꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯀꯩꯗꯧ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯣ ꯁꯥꯒꯤ ꯁꯔꯪ ꯃꯅꯨꯡꯗ ꯏꯃꯥꯅ ꯀꯌꯥ ꯋꯥꯅ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯦꯜꯂꯛꯈꯤ ꯏꯃꯥꯒꯤ ꯕꯦꯃꯥ ꯅꯪ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃꯗꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯅꯪ ꯇꯥꯃꯣ ꯈꯛꯇꯅꯤ ꯅꯪ ꯇꯥꯃꯣ ꯈꯛꯇꯅꯤ ꯅꯨꯡꯁꯤꯗꯤꯌꯦ ꯐꯩ ꯐꯩ ꯅꯪ ꯉꯁꯤꯗꯒꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯎꯅꯤꯗꯤ ꯈꯜꯂꯨ ꯀꯗꯥꯏ ꯆꯠꯇꯣꯏꯕ ꯄꯥꯀꯤꯁꯇꯥꯟ ꯆꯠꯂꯒ ꯁꯣꯁꯥꯏ ꯕꯣꯝꯕꯔ ꯑꯣꯏꯔꯒ ꯁꯤꯔꯒꯦ ꯀꯩꯅꯣ ꯑꯩꯗꯤ ꯅꯪ ꯄꯦꯜꯂꯣꯗꯨꯗ ꯅꯪꯅ ꯍꯣꯠꯅꯔꯤꯗꯣ ꯍꯟꯕ ꯂꯩꯇꯅ ꯑꯗꯨꯝ ꯍꯣꯠꯅꯒꯗꯕꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪꯒꯤ ꯍꯧꯖꯤꯛꯀꯤ ꯋꯥꯍꯩꯗꯣ ꯀꯔꯤꯅꯣ ꯈꯪꯗꯅ ꯊꯃꯣꯏꯗ ꯄꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯨꯔꯛꯈ꯭ꯔꯕꯤ ꯕꯣꯝꯕꯤꯂꯥ ꯆꯅꯨ ꯃꯦꯔꯤ ꯀꯣꯝ ꯃꯈꯣꯏꯁꯦ ꯅꯈꯣꯏ ꯏꯃꯨꯡꯗꯒ ꯄꯣꯛꯂꯝꯂꯗꯤ ꯁꯣꯏꯗꯅ ꯍꯥꯠꯄꯤꯔꯝꯒꯅꯤ ब्रेक मतुंगदा मयाम अमुक हना तराम नौकसरी ngasi numit yungba matung pung ama makhai rom tarakpa duwaida lamfel police station gi manung chanba airport road lambi da laiba little flower school gi gate ta masak khangdaba mioi singna chinese hand grenade ama thamnamle bom adu kari gi kanana thamnambano haibadi chapchana khangbadi ngamdri thogdok asigi matang da ekhoi gi paumina school gi authority singda hanglubada wafam amata phongdor u yakhide police tagi phongba paw gi matung inna little flower school da bom orama yai haina chingnaba posak ama leire haiba paw ama phongbadagi mafam aduda sangsin duna yengsinki posak adu bom oiramaba yabadagi bom expert sing kauduna bom adu numit yungba matung pung ohumlom tarakpa duaida asoi angam yaudana lokthokhi Amaromda police na thiba hombagi thabak kan sathari ngai serakta ngasi little flower school gi gate mayada grenade thamnamba du kanglaipa communist party KCP gi People's War Group Marxist Center Maoist Communist Party Manipur amasung KCP CP gi apun bakangbu amanani haina KCP MC na thadorakpa cherol amana khanghalakre cherol asina makha taraduna Manipur da lairiba Catholic Society na salaiba Catholic School Authority singda thamliba athingba sigi mayokta makha tana leraklabadi makha tana tholkadaba thodok singda oza natraga mahairoi solakpada school gi authority na daita punamak pugadabani hairi Ngarang ahing nongyai akanba nonglai nungsit sitpaga loinana achoba len yauna nong kana chukhibana maram oiraga Churasanpur district ki manung chanba Saikot Assembly constituency da yum kai kaya amang ata thogankhre nonglai nungsina mafam aduda laiba yum kaya gi mathakta kupa jinga hundokhibada natana yum kai kaya amasu atek akai thokhanke len yawba nonglai nungsit aduna khwaidagi hena amang ata thokhanke hauzik khunja singna atek akai thokraba yum kai sing samjin sajin bagi thabak sathari aikhoi gi Churasanpur paumina pirakpa paugi matung inadi ngarang ahing takhiba len adu chaurakna kg makhai ama hena lumba yawi len adu ngasi ayuk pung nipan hen wa fawba tumkhide hairi Zaliarong Furup ki voter singna lakadoriba outer ki Lok Sabha mikhalda thamoi sengna mana thajaba mirep singda bot thadaduna achumba sengba mirep pukhasi haina Zaliarong Baudi Zaliarong Youth Front amadi Zaliarong Student Union na miyam da appeal tawrakli malem gi oina khwaidagi sawba democracy sanuriba laibak oiriba Bharat ki Sangvidhan na miyam da voting right piduna masana pamjaba mirep khanbagi khudong chaba phangaliba simak miyam gi khwaidagi sawba khulai ni maram aduna khulai asi achumbagi damak mafam khangna sizinabiu haina makhatana appeal tawrakli ngasi ayuk pung 12 rom taba matamda None district ki Khopum police station gi manung chanba Tolen village da Lalholub Jalarong United Front ZUF ka Indian Army ga khud thongna kre hairi police tagi fangba pawgi matung ina khud thongna ba aduda nakal animakta asok apan amata yaukhide hairi Yum mai sakpada sel yauna lopa crore ama henbagi malsang amang ata thokre thodok ase Kangpokpi district ki Saikul sub division gi manung chanalaiba Samol village ta ngarang numidang wairom pung marirom taba matamda thokibani maina tumna chakraba yum adu thangkhok pau hawkip koba mioi amagini mahak Samol Baptist Church secretary oibana loinana church senabagi thabaksu tawba mioi ni loinana lupa lak maparom su yaukre hairi masida sunatana sana thangnana ba chengsak lanai gi thamjaba sent for women self
हेल्प ग्रुप की सेंफम अमदी स्कूल की महिरोई सिंगी यूनिफॉर्म सु मैन साकप अदुदा यावख्रे हाइरे अदुमकपु मै अदु मतौ करमना हौरखिबनो हाइबा चप चाबा खंगबा ngamdri था सिगी तरामाथोइदा अमदी तरानिपानदा पांथोकदोरिबा इनर अमदी आउटर लोक सभा मिखलगा मरी लेनना तांग तरेता इलेक्शन कैंपेन लाकदोरिबा भारत की प्राइम मिनिस्टर नरेंद्र मोदी की खोंगचट के मांगोइनना थोखनिंगदबा थौदोक सिंग थोक्तनबा सेक्शन थौरांग लोखटपा ओइना मणिपुर पुलिस ना इम्फाल की तोंगान तोंगानबा मफम कयादा पाक सनथीबा हुंबगी थबक सथखरे इम्फाल वेस्ट की एसपी के मेघचंद्र की मिदेंग मखादा डिप्यूटी एसपी कमांडो मोइरांगथेम अमित कुमार ना लुचिंगबा टीम अमना सिंगजमई पुलिस स्टेशन की मनुंग चनबा एयरपोर्ट की ममांग थंगबा निंगोंबम खुल की अकोइबदा पाक सनथीबा हुंबगी थबक सथखे अयुक पुंग मंगा अदुवाइदगी तरेट अदुवाइ फाउबा सथखिबा सर्च ऑपरेशन अदुदा युम चामग कुंट्रा लैरंबा मियोय चहुमग मरिफुरोम मसा मसा के सक्ताक से पुथोक हंदुना वेरिफिकेशन सथखे अदुम ओइनमक थोइदोकपा मिफा मिफुंदी यावखिदे अमरोमदा इम्फाल वेस्ट कमांडो वजा यूनिनसु सिटी पुलिस स्टेशन की मनुंग चनबा महारानी थोंग मसजिद रोड कखलोंग अमदी पौना बाजार लंबीदा कॉम्बिंग ऑपरेशन सथखे थोइदोकपा मिफा मिफुंदी यावखिदे Board of Control for Cricket in India BCCI amasung National Cricket Academy Bangalore anina awangnong puk lamdamda ahanba oina sathagadaba senior men's camp ta Manipur gi cricketer manga saruk yagadori tha asigi taradagi meg mari fawba Manipur da sathagadaba camp asida awangnong puk ki tongan tongan ba mafam singdagi punna cricketer kun manga na saruk yagadori bani Manipur gi mahut chinduna saruk yagadori ba sanaroi manga adudi Biswajit Konthaujam Thoksom Kishan Pukhrambam Proflo Manik कांगबम प्रियोजित अमसुंग लामाबम अजैनी कैंप असिदा क्रिकेट मसाना असिदा तंगाई फदना याउदबा यादबा तोंगान तोंगान बा हिरंग सिंगदा ताकपी तबिनबा ममिंग लैबा कोच कया सरुक यागदोरी Indian National Congress INC की इलेक्शन मैनिफेस्टो ngasi रिलीज तौरगनी हाइना INC की नेशनल प्रेसिडेंट राहुल गांधी ना हाइख्रे राहुल गांधी ना हाई कांग्रेस की इलेक्शन मैनिफेस्टो दी मियोय खरा खक्तगी ओइरोय मसिदी मियाम की अपुनबा खोलावगुंबनी ngasi अथेंगबा फावबगी मनुंगदा रिलीज तौरगदबा कांग्रेस की इलेक्शन मैनिफेस्टो असे अकबर रोड तलाइबा पार्टी की मयाई लोइशंगर दा रिलीज तौगदोरी मैनिफेस्टो रिलीज तौबगी थौरमदा राहुल गांधी मसामक अमदी हानगी प्राइम मिनिस्टर मनमोहन सिंह सु सरुक यागदोरी पावगी मतुंग इन्ना मैनिफेस्टो अदुदा अनोब थबक लेहंदुना थबक फंगदबा लाइरिक हैरबा नहा सिंह थबक फंगहनबा अमदी महै मसिंग गी अमसोंग हक्सेल गी फिबम चौखटहनबा असिना मरु ओइना कोनसिनगदौरी राहुल गांधी ना मखा ताना हाई मैनिफेस्टो असिदा यागुदरिबा वाफम सिंह असे पार्टी असिना भारत की मफम खुदिंगमक्ता लैरिबा मियामगी मिहुत सिंहना थोइदोक हेंदोकना तानरबा वाफम ngaktani maram aduna manifesto asi miyam gi kholaw sing adugi mapangal lairaba document amani loinana party manifesto committee asi hanagi finance minister P Chidambaram na luchingwani haiki ngasi nungthil phone ki ba pausi singda kari kari maru eba pau yori bage habadu mayam punna muk mieng taminasi Pandam BJP की मिखल कैंपेन से नगदबा वीडियो वैन मंगा शेम लम थाखरे BJP ने पैखली बथाबक सिंह मियाम ने खंगन मंगम लगनी शेम मिखल द पॉलिटिकल पार्टी मरीना कांग्रेस की मिरेप सगतखरे लेंगाक असिचिन की खुद का मानदबगी थोंग सथरे ओ इबोबी सखंग दवसिंग लिटिल फ्लावर स्कूल द बॉम थमजिलम ले पाव जेल नॉर्थ ईस्ट स्टेट पुन्न थेंगनमिनबा मतम ओरे युमनामचा दिलीप कुमार फुरुक मचा सिंह मुथलगा कम्युनिटी अमखंग शासन तौब यारोय ओ इबोबी BJP की रुचिंग बसिंग इम्फाल लाक्तुना बोट खोमगदौरी प्रिसाइडिंग ऑफिसर सिंह ट्रेनिंग पांगथोखरे कंगलैपा की मैरा लोकसभा मिखल BJP माइथिव पीनबा पॉलिटिकल पार्टी मरीना ngasi कांग्रेस की मिरेप अनि सगुलगरी लाउथोखरे लिटिल फ्लावर की स्कूल दा बॉम थमलंबा लुप अहुम की अपुनबा टीम नने पीपल्स वार ग्रुप मोरे द कंबाइन टीम नमियोय अमा लुपा करोड़ अमा हेनबगी दक कोरना फारे अमित शाह ना वांगांग दम फमजेंग शिनख्रे लोइसलपदा मरु एबा पाव अमुक हना पिजरी मणिपुर लैंगाकना लंदम असिगी करी करी तौखिबगे हाइबा मियामदा खंगहनबा अमसुंग मिखलगी मतंगदा पाक सन्ना खंगहनबगी पांदमदा पब्लिसिटी बैन से ngasi चीफ मिनिस्टर एन बिरेना लमथाखरे
लमदम असिदगी बीजेपी पार्टी मरु फुकना मुथननबा लाकदोरिबा लोक सभा मिखल असिदा पॉलिटिकल पार्टी मरीना कांग्रेस पार्टी दा ngaklau पीरगनी हाइना CLP लीडर ओक्रम इबोबीना हाइक्रे थिंगदबा मियोय सिंगना ड्रग ललोनबगी थबक याउसिलकबा असिना लमदम असिदा नियम कायना पुसलकलिबा निसागे पोलम सिंग असि थिंगनबा होनबदा अवाबा अमा ओइरे अमदी मंजूर मिहात का मरी लेना सेम किबा जॉइंट एक्शन कमिटी ना हयेंग अयु पुंग तरुक तगी पुंग निम्फुनिपान की मणिपुर पुंबदा टोटल शट डाउन कौख्रे ngasi ki wenadi manipuri paw matang asida loijare mi eng tabir bu punamku arun blana mukhanna kurumjari